Fajin Kiba Konsa Kulginaga Micham Taruk Kudakta Rescue Tona Balengak na Honadriba si Achouba Irang ama Thok Hannaba Shillibara haina Jeliangrong United Committee Manipuri President Maibon Fawmaina Hanglakli Hauzik Lamda Masida Waidiba Fiba Masiki Matang the Maibon Fawmaina Paumi Sing the Hai Tasiki Tarahumdoida Kotlen Amadi Kojim Gimarakta Kulai Paiba Singna Church leader Ahum Hatkiba Madi Mioi Mangarom na Sopan Nang Hankibagi Thongadu Jeliangrong United Committee Manipuri Maiketi Yakan Mamong the condemned away Mapandagi Changsilakpa Kutlai Paiba Cookies Singna Makoki demand ama Fangnaba Fruit Kudingmaki Micham Yamda Kut Taba Madi Awaba Pibagi Tawangasi Achuma Kongtang Nat de Haina Mahana Fongdoki Mangna Makatana Hai Fajin Kiba Konsakulgi Naga Micham Taru Kudakta Rescue Taunaba Lengang na Honadriba Sikari Gido Fakiba Micham Singa Sigi Marakta Siba Naba Yarok Labadi Achouba Irang Matokani Masi Thoknaba State Amadi Center Lengak na Ngairibra Haina Mahangna Makata Ki Fariba aduga fakiba mafam maduda akhoi madu numita mi kun hena fai adubu mi akhoi ni yengjabadi mi amakak tasu masi kidnap tokre faraga magi hostage on thamle re amaga sum phanaga hostage on thamle re haibadi masi tarabina government ki policy da sikai leigeba adu khujakta muhigi intelligence source dagi masi je far leire side leire som pukhe kokre habsi at least khanggadabane bako adu khangragadi madu akhoi confidential khatora government namadu rescue tobagi thabak lokapacity mohoina lokachabadamni micham changlaga madu rescue tobadi yaro roidabani madu asigumba packet bagi damakta miyamna government da tainaraga sauribani aduna mathaudu tobidabadi madu tawpani habse khina lawi